अहानबदा मरुइबा पाउसिंग पिजरी मणिपुर हुजिक ओइरिबा सिक्योरिटी की फिवम असिगी मतंगदा गवर्नर अजय कुमार भलाना इंडियन आर्मी की मकोक थोंगबा ऑफिसर क्यागा उनदुना वारी सानखरे Armed Forces personnel singna laibak asigi apun basaktam amasung laibak asigi miyam hak sena mo khonabada laurakhiba amasung lauriba thaudang sing adu aikoi khudingmak nei kai khumnaba utfam thoki haina Chief Minister Nungthomam Birena phongdorokli amadi Thobal District की DC complex ता posting ताबा BSF की personnel ahum sorhon bawaba amasung thabak naba की complaint da hospital da pukhalaba matungda laikanaba ngamdana laikhidrai